ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯟꯖꯅꯥ ꯁꯥꯛꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯊꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯀꯨꯊꯤ ꯌꯦꯡꯅꯕ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯉꯣꯏꯒꯗꯕꯤ ꯃꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯑꯩꯈꯣꯏꯅ ꯂꯩꯗꯧꯕ ꯀꯥꯗꯨꯗꯤ ꯆꯥꯎꯍꯜꯂꯝꯃꯨ, ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯀꯅꯤ ꯀꯒꯥꯏꯗꯅ ꯏꯀꯥꯏꯕꯒ ꯈꯪꯕ ꯅꯨꯄꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯃꯈꯣꯏ ꯃꯄꯥ꯫ ꯃꯃꯥ, ꯈꯔꯗꯤ ꯃꯉꯛ ꯍꯥꯏꯒꯠꯀꯦ ꯍꯥꯏꯔꯒ ꯁꯍꯔ ꯃꯆꯥꯒ ꯑꯣꯏꯔꯦ, ꯁꯦꯜ ꯊꯨꯝꯗꯒ ꯄꯥꯏꯁꯤꯜꯂꯦ, ꯅꯤꯡꯉꯣꯜꯁꯨ ꯃꯇꯣꯝꯗꯒ ꯄꯣꯛꯁꯤꯜꯂꯦ, ꯈꯔꯗꯤ ꯅꯩꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯃꯃꯥ, ꯅꯪ ꯍꯩꯁꯤꯡꯅ ꯅꯆꯥ ꯅꯃꯧꯕꯨ ꯋꯥꯔꯧ꯫ ꯏꯪꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯤ ꯑꯩ ꯃꯍꯤ ꯈꯔ ꯂꯥꯡꯉꯛꯀꯗ꯭ꯔꯥ ꯈꯜꯂꯤ꯫ ꯅꯆꯥ ꯅꯨꯄꯥ ꯇꯣꯝꯕ ꯈꯣꯏꯃꯨꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯀꯗꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯒꯦ꯫ ꯄꯤꯛꯂꯤꯉꯩ ꯏ ꯃꯇꯨꯝ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯔꯗꯤ ꯄꯥꯞꯄꯨꯅꯤ ꯀꯩꯅꯣ, ꯃꯁꯥ ꯃꯁꯥꯅ ꯈꯪꯗꯧꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯈꯤꯒꯦ? ꯅꯆꯥꯅꯨꯄꯥ ꯈꯝꯕꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯄꯨꯛꯂꯥꯎꯕꯤ ꯐꯅꯌꯥꯝ ꯆꯥꯎꯕ ꯑꯃꯅꯦ ꯐꯥꯏ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯕꯅꯤ, ꯍꯥꯎꯕꯅꯤ ꯆꯥꯔꯨ, ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ꯫ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ꯫ ꯊꯧꯕꯅ ꯃꯆꯤꯟꯗ ꯀꯔꯝ ꯊꯣꯛꯂꯒꯕ ꯏꯆꯥ ꯑꯍꯜꯒꯤ ꯅꯨꯄꯤꯅ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯃꯄꯨ ꯃꯥꯅ ꯁꯤꯟꯕ ꯀꯨꯝꯍꯩꯅꯤ, ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯝꯗꯅ ꯁꯅꯥꯔꯩꯅ ꯏꯃꯥ, ꯑꯩꯒꯤ ꯁꯅꯥ ꯂꯤꯛꯐꯥꯡ ꯑꯆꯧꯕ ꯑꯃꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏꯍꯦ, ꯀꯔꯤꯅꯣ ꯁꯅꯥꯗ ꯍꯥꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯩꯇ꯭ꯔꯤꯁꯤꯡꯗꯣ ꯍꯩꯅꯅꯕ ꯇꯝꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯅꯅꯦꯝ ꯑꯣꯏꯗꯣꯏꯗꯣ ꯊꯣꯏꯅ ꯐꯠꯇꯕ, ꯃꯃꯧ ꯑꯣꯠꯀꯗꯕ ꯃꯅꯦꯝꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯌꯨꯝ ꯄꯥꯟꯗꯧꯔꯤꯕ ꯃꯐꯝꯗꯣ ꯈꯨꯡꯒꯪꯅꯤ, ꯑꯗꯨꯅ ꯊꯕꯛ ꯍꯩꯇꯕ ꯌꯥꯔꯣꯏ꯫ ꯈꯨꯡꯒꯪꯗꯤ ꯁꯨꯔꯒ ꯆꯥꯕꯅꯤ, ꯑꯩꯈꯣꯏ ꯁꯍꯔꯁꯤꯗ ꯇꯧꯔꯤꯕ ꯅꯤꯌꯣꯝꯁꯤꯒ ꯈꯔ ꯈꯦꯟꯅꯕꯅꯤ꯫ ꯃꯣꯏꯗꯤ ꯑꯃꯥꯡ ꯑꯁꯣꯏ ꯀꯌꯥ ꯈꯥꯏꯔꯛꯀꯅꯤ꯫ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯈꯨꯠ ꯍꯥꯝꯗꯅ ꯆꯐꯨ ꯄꯥꯏꯕ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯗꯦ꯫ ꯌꯨꯝꯕꯥꯂꯣꯟ ꯍꯥꯟꯅ ꯈꯪꯂꯒ ꯅꯌꯨꯝꯗ ꯄꯥꯟꯕ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯋꯥꯈꯜꯁꯤ ꯏꯪꯗꯧꯕ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯛ ꯊꯣꯡꯕ ꯐꯥꯎ ꯍꯩꯕ ꯅꯠꯇꯦ꯫ ꯂꯨꯗꯧꯔꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯗꯣꯏꯁꯦ꯫ ꯑꯗꯨꯒꯤꯕꯨ ꯇꯥ ꯈꯣꯏꯃꯨꯅ ꯃꯔꯥꯏ ꯊꯣꯡꯖꯅꯤ, ꯂꯨꯍꯣꯡꯕꯒ ꯇꯣꯉꯥꯟꯅ ꯊꯣꯛ ꯆꯥꯅꯔꯒ ꯂꯣꯏꯔꯦ꯫ ꯁꯥꯈꯤ ꯃꯊꯕꯥꯛꯇꯒ ꯐꯨꯔꯒ ꯍꯔꯦ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯔ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥꯗꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯇꯦ꯫ ꯏꯅꯦꯝ ꯏꯀꯨꯒ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯏ, ꯅꯪꯗꯤ ꯀꯅꯥ ꯂꯧꯗꯅ ꯐꯠꯇ꯭ꯔꯤꯅꯣ? ꯁꯅꯥꯔꯩꯅ ꯏꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩꯕꯨ ꯐꯠꯇꯦ꯫ ꯑꯗꯣ ꯁꯦꯜ ꯄꯤꯔꯛꯑꯣ, ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯔꯨꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥ ꯅꯤꯡꯊꯦꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯪ ꯅꯤꯡꯅ ꯈꯥ ꯇꯧꯅ ꯆꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯈꯔ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯆꯠꯂꯨ꯫ ꯅꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯃꯇꯦꯡ ꯇꯧꯔꯨꯁꯨ, ꯅꯪꯅ ꯈꯪꯗ ꯍꯩꯇꯕꯁꯤꯡꯗꯣ ꯇꯥꯛꯍꯜꯂꯨ, ꯊꯣꯛ ꯃꯣꯛ ꯇꯧꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ꯫ ꯁꯅꯥꯔꯩ ꯃꯃꯥꯗ ꯈꯔ ꯉꯝꯖꯕꯒꯤ ꯋꯥꯅꯤ, ꯃꯄꯥꯕꯨꯗꯤ ꯌꯥꯝ ꯀꯤꯅ ꯆꯠꯄꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯅꯆꯥ ꯅꯨꯄꯤꯁꯦ ꯅꯪꯅ ꯌꯨꯝꯕꯥꯂꯣꯟ ꯈꯔ ꯇꯥꯛꯄꯤꯌꯨ, ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯁꯤꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ, ꯃꯇꯝꯗꯨꯗ ꯑꯩꯈꯣই ꯈꯨꯝꯐꯝ ꯂꯩꯔꯣꯏꯀꯣ꯫ ꯑꯗꯨꯅꯤꯅꯦ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕꯁꯦ꯫ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯗꯅ ꯀꯦꯅ ꯃꯧꯅ ꯂꯨꯅ ꯆꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯊꯝꯂꯨꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯗꯣ꯫ ꯏꯆꯥꯗ ꯈꯛ ꯇꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ, ꯇꯥꯛꯄꯤ ꯇꯝꯕꯤꯗꯧ ꯃꯇꯝꯗꯅ ꯇꯥꯛꯄꯤꯍꯧꯗ꯭ꯔꯦ, ꯈꯪꯗ꯭ꯔꯦ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯈꯣꯏꯃꯨ, ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯌꯥ ꯑꯣꯏꯕꯒꯤ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯁꯨ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯏ, ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯅꯠꯇꯦ꯫ ꯈꯝꯕꯁꯨ ꯁꯍꯔꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯨꯕꯗꯣ ꯃꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯎꯒꯤ ꯃꯇꯦꯡ ꯃꯥꯅ ꯑꯉꯝꯕꯁꯤꯡꯗꯨ ꯇꯧꯕꯤꯗꯨꯅ ꯇꯦꯛ ꯇꯦꯛ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯊꯥ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯁꯅꯥꯔꯩ ꯑꯐꯕꯤ ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯃꯧ ꯁꯥꯕꯗ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯃꯧꯁꯤ ꯐꯗ ꯐꯕꯣꯏ ꯅꯤꯡꯗꯅ ꯍꯔꯥꯎꯖꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯔꯩ ꯃꯥꯡꯒꯣꯜ ꯋꯥꯏꯗꯨ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯁꯤꯠꯂꯤ, ꯏꯁꯧꯁꯨ ꯂꯥꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯅꯥꯅ ꯉꯝꯖꯄꯣꯠ,
ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯌꯥꯎꯔꯒ ꯏꯃꯨꯡꯁꯤꯃ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕ ꯑꯗꯒꯤ ꯗꯨꯛ ꯀꯠꯄ ꯈꯣꯠꯄ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯑꯃꯠꯇ ꯌꯥꯗꯕꯁꯤꯃꯉꯥꯏ ꯑꯩꯗ ꯁꯨꯝ ꯉꯥꯏꯅ ꯂꯩꯌꯦꯕ ꯑꯩꯁꯨ ꯋꯥꯏ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯊꯣꯡꯕꯗ ꯇꯧꯖꯔꯛꯄ ꯅꯠꯇꯦ ꯑꯩꯅ ꯈꯔ ꯈꯖꯤꯛ ꯇꯝꯖꯔꯛꯄꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯄꯦꯜꯂꯤ ꯀꯔꯤꯅꯨꯡꯒꯤ ꯂꯋꯥꯏꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧ ꯃꯃꯧꯅ ꯃꯪꯒꯣꯜꯗ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯗꯅ ꯂꯩꯔꯤꯕꯗꯨ ꯊꯧꯕ ꯇꯥꯏ ꯈꯪꯉꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯨꯝꯍꯩ ꯃꯆꯥ ꯃꯆꯥ ꯍꯧꯔꯛꯂꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ ꯁꯤꯡꯗꯨꯁꯨ ꯍꯧꯒꯠꯄ ꯍꯩꯇ꯭ꯔꯤ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯉꯤ ꯄꯦꯜꯂꯦꯗꯀꯣ ꯁꯩꯇ ꯁꯤꯡꯁꯤꯁꯨ ꯆꯥꯛꯇꯦꯕꯁꯦ ꯑꯩꯗꯅꯦ ꯑꯩ ꯈꯣꯡꯅꯦ ꯀꯞꯅꯤꯡꯉꯦꯗꯀꯣ ꯑꯩ ꯇꯣꯝꯕꯤ ꯅꯥꯀꯜꯗꯒꯤ ꯍꯥꯏꯔꯛꯏ ꯃꯧ ꯑꯇꯣꯝꯕꯤ ꯌꯥꯔꯔꯣꯏ ꯁꯤꯡꯗꯣ ꯑꯗꯨꯝꯅ ꯍꯧꯒꯠꯂꯕꯗꯤ ꯆꯥꯛꯑꯔꯣꯏꯅꯦ ꯁꯅꯥꯔꯩ ꯁꯧꯔꯥꯡꯗꯅ ꯈꯨꯝꯃꯤ ꯏꯃꯥꯁꯨ ꯉꯥꯡꯗꯣꯏ ꯁꯔꯨꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯛ ꯍꯧꯒꯠꯄꯤꯕ ꯌꯥꯕꯅꯤ ꯉꯥꯡꯕ ꯈꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯏꯁ ꯑꯩꯗꯤ ꯃꯔꯝꯒ ꯃꯣꯛꯏ ꯈꯜꯂꯤꯁꯤꯗꯤ ꯅꯧꯔꯤꯕꯒꯤ ꯇꯥꯠ ꯑꯣꯏꯔꯦ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯂꯥꯛꯄ ꯍꯧꯔꯦꯗꯅ ꯁꯤꯗꯤ ꯃꯁꯤꯅ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯍꯧꯒꯠꯄꯤꯒꯦꯁꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣꯅꯦ ꯃꯧꯋꯥ ꯊꯨꯝꯒꯗꯤ ꯌꯥꯍꯟꯒꯅꯨꯀꯣ ꯁꯅꯥꯔꯩ ꯃꯆꯤꯟꯒ ꯄꯩꯔꯒ ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯗ ꯅꯣꯡꯃꯇ ꯆꯥꯛ ꯊꯣꯡꯉꯛꯇꯦ ꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯔꯛꯑꯦ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯊꯣꯡꯕꯤꯔꯣ ꯅꯃꯧꯗꯤ ꯇꯁꯦꯡꯅ ꯍꯩꯖꯗꯦ ꯇꯣꯝꯕꯤ ꯃꯃꯧꯒꯤ ꯋꯥꯉꯥꯡꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯃꯧ ꯅꯅꯦꯝꯗ ꯑꯗꯨꯒꯨꯝꯅ ꯍꯥꯏꯒꯅꯨ ꯇꯧꯍꯩꯗꯦꯀꯣ ꯊꯛꯈ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯀꯥꯎꯒꯅꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯈꯪꯖꯤꯟꯒꯗꯧꯕꯅꯤ ꯁꯅꯥꯔꯩ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯍꯦꯔꯥ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯦ ꯍꯥꯏꯅꯤꯡꯕꯩ ꯋꯥꯅꯤꯅꯦ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯍꯥꯎꯇꯦ ꯊꯨꯝ ꯌꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯉꯨ ꯁꯤ ꯍꯥꯏꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯇꯣꯝꯕꯤꯁꯨ ꯁꯨꯝ ꯇꯞꯊꯔꯝꯕꯅꯤ ꯃꯃꯧꯅ ꯈꯣꯟꯖꯦꯜ ꯀꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯧꯇꯣꯝꯕꯤ ꯋꯥ ꯉꯥꯡꯕꯗ ꯌꯦꯡꯂꯒ ꯉꯥꯡꯉꯨ ꯀꯣ ꯑꯩꯁꯦ ꯅꯅꯦꯝꯅꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯗꯤ ꯀꯌꯥ ꯋꯥꯅ ꯑꯐꯕꯤ ꯇꯞꯆꯕꯤꯕꯧ ꯁꯥꯔꯤꯕ ꯑꯣꯏꯔꯦ ꯀꯨꯏꯔꯒ ꯅꯔꯝ ꯆꯠꯇꯣ ꯁꯨꯝ ꯐꯣꯡꯂꯛꯑꯦ ꯏꯕꯦꯝꯃ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯨ ꯆꯠꯂꯕꯗꯤ ꯀꯨꯏꯅ ꯆꯠꯂꯣꯏꯀꯣ ꯅꯄꯥꯝ ꯌꯧꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤ ꯏꯁ ꯑꯩꯁꯤ ꯅꯣꯏꯒꯤ ꯀꯛꯏ ꯁꯨꯕ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎꯁꯤ ꯂꯩꯔꯤꯁꯦ ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯅꯠꯇꯦ ꯏꯋꯥꯅ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯍꯜꯂꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯕꯒꯤ ꯏꯋꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯏꯕ ꯅꯣꯏꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯇꯣꯝꯕꯤꯁꯨ ꯍꯟꯗꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯨ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝꯗ ꯄꯥꯜꯂꯛꯏ ꯅꯌꯨꯝꯗ ꯄꯥꯜꯂꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯆꯠꯂꯨ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯀꯣ ꯅꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯀꯅꯨ ꯃꯧ ꯑꯇꯣꯝꯕꯤ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ ꯇꯣꯝꯕꯤꯁꯨ ꯑꯣꯟꯁꯤꯟꯅꯔꯝꯗꯅ ꯊꯣꯛꯈꯤ ꯉꯁꯥꯏꯗꯒꯤ ꯃꯅꯤ ꯃꯃꯧꯒꯤ ꯈꯠꯅꯕ ꯇꯥꯔꯤꯕ ꯊꯧꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯎꯡꯂꯒ ꯐꯝꯂꯤ ꯇꯁꯦꯡꯅ ꯃꯥ ꯌꯨꯝ ꯃꯍꯤ ꯂꯥꯡꯕ ꯄꯥꯝꯖꯗꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯜꯗꯤ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯥ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯂꯤꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ ꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯉꯥꯡꯂꯤ ꯃꯁꯤꯟꯗ ꯅꯍꯥꯟ ꯃꯈꯩ ꯑꯐꯕꯤ ꯁꯥꯗꯅ ꯂꯩꯔꯤꯕ ꯀꯥꯏꯗꯨꯅꯤ ꯃꯅꯦꯝ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯌꯥꯔꯦ ꯃꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯀꯣ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯇꯥꯔꯦ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯒ ꯌꯦꯡꯁꯤ ꯅꯃꯧꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅꯒꯅꯨꯀꯣ ꯁꯣꯝꯗꯁꯨ ꯁꯅꯥꯔꯩ ꯈꯨ ꯀꯥꯝꯅ ꯆꯥꯛ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯣꯝꯕꯤ ꯄꯣꯠꯐꯝ ꯃꯆꯥꯗ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯦꯝꯆꯥꯅ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯅꯃꯧ ꯐꯪꯂꯕꯅꯤꯅ ꯃꯄꯥꯟ ꯏꯄꯥꯟꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ ꯃꯥꯜꯂꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ ꯏꯕꯦꯝꯃ ꯅꯧꯔꯤꯉꯩꯒꯤ ꯇꯥꯠ ꯍꯥꯏꯔꯦꯗꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯧꯁꯨ ꯏꯅꯣꯞ ꯅꯣꯞꯇꯦ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯕꯨ ꯃꯕꯨꯛ ꯇꯞꯅ ꯎꯏꯗ ꯑꯩꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯉꯁꯥꯏꯗꯤ ꯑꯩꯉꯣꯟꯗ ꯆꯥꯒꯦꯕꯨ ꯇꯧꯔꯛꯏ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯌꯥꯝ ꯉꯝꯅꯔꯦꯀꯣ ꯑꯗꯨꯅꯤꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯕꯤꯅꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯅꯦꯕꯨ ꯐꯨꯏꯌꯦꯗꯅ ꯇꯥꯏꯅꯦ ꯉꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯃꯦꯝꯆꯥ ꯏꯕꯨꯡꯉꯣ ꯈꯝꯕꯒꯤ ꯅꯨꯄꯤꯅ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗꯦ ꯏꯪꯅ ꯂꯩꯔꯝꯕ ꯏꯃꯨꯡꯅꯤ ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯩꯁꯥ ꯂꯥꯡꯕ ꯈꯔ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯀꯟꯕꯤ ꯃꯧ ꯔꯥꯅꯤꯅ ꯇꯥꯍꯧꯔꯗꯨꯅ ꯃꯊꯧ ꯑꯃꯒꯨꯝ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯍꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯁꯅꯥꯔꯩ ꯔꯥꯅꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯃꯅꯦꯝꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯦꯝ ꯇꯣꯝꯕꯤ ꯍꯜꯂꯛꯄꯗ ꯃꯪꯒꯣꯜꯗ ꯏꯆꯥꯏꯅ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯃꯧꯕꯨ ꯀꯧꯔꯛꯏ ꯃꯧ ꯑꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ
ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯎ ꯏꯃꯨꯡꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯔꯤꯅꯣ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯅꯩꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯉꯁꯥꯏ ꯃꯈꯩ ꯃꯅꯦꯝ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯁꯅꯥꯔꯩ ꯃꯄꯥꯜꯗ ꯐꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯍꯟꯗꯤ ꯍꯟꯖꯤꯟꯕꯤꯔꯦꯗꯅ ꯏꯃꯥ ꯀꯅꯥ ꯀꯅꯥꯗ ꯅꯃꯥꯑꯣꯏꯒꯤ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯨꯔꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯇꯝꯃꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯏꯅꯥ ꯄꯥꯜꯂꯦ ꯃꯤꯠ ꯎꯏ ꯀꯅꯥꯅ ꯀꯩꯗꯧꯔꯤꯕ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯅ ꯌꯨꯝꯁꯤ ꯂꯩꯇꯈꯩ ꯄꯣꯠꯐꯝꯗꯨ ꯇꯥꯅ ꯆꯠꯂꯒ ꯑꯩꯒꯤ ꯃꯔꯝꯗ ꯍꯨꯟꯕ ꯌꯥꯕ ꯍꯨꯟꯕꯤꯔꯨꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯐꯖꯅ ꯆꯪꯒꯅꯤꯅꯦ ꯍꯩ ꯆꯤꯟꯊꯤꯕꯤ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯉꯥꯡꯂꯝꯃꯦ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯅꯪꯕు ꯀꯔꯤꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯗꯧꯔꯤꯌꯥ ꯀꯔꯤ ꯂꯧꯈꯠꯅꯤꯡꯉꯥꯏ ꯂꯩꯗꯅ ꯍꯥ ꯅꯪꯒꯤ ꯋꯥꯔꯤ ꯃꯤꯉꯣꯟꯗ ꯁꯥꯗꯧꯔꯤꯅꯣꯕ ꯏꯁ ꯑꯌꯣ ꯑꯩꯒꯤ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯝꯈꯩ ꯇꯝꯃꯒ ꯍꯧꯖꯤꯛꯇ ꯂꯥꯟꯖꯗꯕꯤ ꯁꯥꯔꯤꯕꯅꯤꯅꯦ ꯏꯅꯦꯝꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯁꯍꯔ ꯅꯤꯡꯉꯣꯜ ꯁꯅꯥꯔꯩ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯅꯁꯝꯗꯨ ꯄꯥꯏꯔꯒ ꯍꯥꯏꯗꯠꯄ ꯉꯝꯕꯤ ꯁꯅꯥꯔꯩꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯑꯩꯕꯨ ꯃꯅꯦꯝ ꯐꯨꯕꯤ ꯃꯧ ꯑꯣꯏꯍꯟꯒꯦ ꯈꯜꯂꯛꯀꯅꯨ ꯏꯅꯦꯝꯅ ꯆꯠꯄ ꯂꯤꯆꯠ ꯑꯩꯅ ꯈꯪꯂꯝꯃꯣꯏ ꯈꯟꯒꯅꯨ ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯅꯥꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯍꯜꯂꯕ ꯁꯅꯥꯔꯩ ꯀꯅꯥꯅꯣ ꯎꯠꯀꯗꯕꯅꯤ ꯀꯔꯤ ꯊꯣꯛꯆꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯗꯨꯔꯣ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯅ ꯁꯤꯗꯤ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯃꯣꯏ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯅꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯈꯝꯕ ꯃꯥꯒ ꯈꯪꯅꯖꯕꯤ ꯇꯝꯐꯥ ꯁꯅꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕ ꯀꯧꯕꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯃꯨꯡꯗꯨ ꯈꯣꯡꯒꯨꯜ ꯌꯥꯝꯅ ꯇꯥꯏ ꯍꯧꯅ ꯂꯣꯟꯆꯠ ꯐꯖꯅ ꯈꯪꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯨꯅ ꯂꯨꯍꯣꯡꯕꯗ ꯌꯥꯅꯈꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯧꯕ ꯃꯊꯥ ꯁꯥꯔꯦ ꯃꯃꯧ ꯑꯅꯤꯃꯛ ꯁꯍꯔꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯇꯣꯝꯕꯤꯗꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯍꯥꯛꯇꯛꯇꯒꯤ ꯃꯧꯒ ꯄꯨꯡꯈꯤ ꯈꯤꯔꯦ ꯍꯥꯏꯕ ꯌꯥꯏ ꯀꯝꯗꯧꯅꯤ ꯃꯃꯥ ꯃꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅꯤꯅ ꯀꯨꯏꯅ ꯊꯝꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯃꯊꯪ ꯊꯥꯁꯤꯗ ꯇꯥꯔꯦ ꯁꯦꯜꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯍꯣꯡꯗꯕꯗꯤ ꯌꯥꯔꯣꯏ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯍꯣꯡꯕꯗ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜ ꯈꯔꯁꯨ ꯁꯤꯡꯗꯧ ꯋꯥꯠꯂꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯊꯥ ꯁꯥꯒꯗꯧꯔꯤꯗ ꯀꯝꯗꯧꯅꯤ ꯍꯥꯏꯗꯅ ꯎꯪꯕꯅ ꯀꯥꯟꯅꯔꯣꯏ ꯃꯈꯣꯏ ꯃꯄꯥꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯗꯣ ꯍꯪꯅꯔꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯈꯤꯒꯦ ꯅꯆꯥ ꯑꯇꯣꯝꯕꯗꯁꯨ ꯍꯥꯏꯅꯅꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯏꯃꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯃꯆꯥ ꯑꯇꯣꯝꯕ ꯎꯕꯗ ꯊꯧꯕꯅ ꯏꯄꯥꯒꯤ ꯊꯧꯕ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯄꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯄꯥꯕ ꯑꯇꯩ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯅꯌꯥꯝꯕ ꯂꯨꯍꯣꯡꯒꯅꯤ ꯇꯧꯔꯤꯕꯁꯦ ꯁꯦꯜ ꯈꯔ ꯈꯨꯌꯧꯅꯗꯧꯔꯦ ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯅꯌꯥꯝꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯈꯤꯇ ꯄꯤꯒꯦꯔꯣ ꯏꯄꯥꯗ ꯈꯣꯏꯃꯨꯅ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯅꯥꯔꯩ ꯐꯠꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯩꯅꯣꯗ ꯄꯥꯕ ꯁꯦꯜ ꯂꯩꯇꯕꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯀꯥꯏꯗꯩ ꯂꯧꯔ ꯄꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯊꯕꯛ ꯆꯠꯂꯤꯅꯤꯗꯣꯗꯅ ꯆꯠꯂꯤ ꯁꯦꯜꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯂꯒ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯛꯈꯨꯝꯒꯤ ꯀꯩꯒꯤ ꯄꯥꯕ ꯋꯥꯔꯧꯕꯤꯅꯨ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏ ꯁꯦꯜ ꯂꯩꯖꯗꯦ ꯃꯧꯋꯥ ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦꯀꯣ ꯃꯅꯥꯎ ꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯕꯗ ꯃꯌꯥꯝꯕꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯈꯤ ꯍꯥꯏꯕ ꯀꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯅꯪꯅ ꯈꯪꯉꯣꯏ ꯀꯩꯅꯣꯗ ꯏꯃꯥꯒꯤ ꯋꯥꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯃꯧꯒꯤ ꯍꯛ ꯌꯥꯝꯅ ꯂꯩ ꯊꯧꯕꯅ ꯌꯥꯔꯦꯗ ꯅꯣꯏꯅ ꯁꯤꯗ ꯈꯟꯅꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯕ ꯅꯠꯇꯦ ꯏꯄꯥꯒꯤ ꯈꯣꯏꯃꯣ ꯏꯆꯥꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯃꯤ ꯅꯌꯥꯝꯕꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯔꯛꯄ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯅꯇꯤꯟ ꯌꯣꯠꯊꯔꯒ ꯈꯜꯂꯒ ꯏꯄꯥꯗ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯅꯪꯅ ꯉꯁꯤ ꯄꯤꯔꯛꯀꯗꯧꯔꯤ ꯄꯥꯎꯈꯨꯝꯁꯤꯅ ꯏꯆꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯧꯔꯤꯕꯅꯤ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯈꯣꯏꯃꯨ ꯃꯊꯥ ꯁꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯀꯤ ꯃꯄꯥ ꯃꯃꯥꯒꯤ ꯈꯟꯗꯕꯁꯨ ꯉꯝꯗ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯂꯩ ꯈꯪꯉꯤ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯀꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯑꯋꯥꯠꯄ ꯂꯩꯍꯜꯂꯛꯇꯕꯅꯤ ꯍꯧꯖꯤꯛ ꯃꯥ ꯀꯅꯥꯒꯤ ꯋꯥ ꯇꯥꯗꯧꯔꯤ ꯁꯅꯥꯔꯩꯅ ꯀꯩꯅꯣꯗ ꯄꯥꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯁꯦꯜ ꯂꯩꯇꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯆꯞ ꯃꯥꯟꯅꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯀꯥꯏꯍꯧꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯇꯣꯝꯕꯤ ꯀꯞꯇꯨꯅ ꯅꯪ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯏꯆꯥ ꯇꯣꯝꯕ ꯅꯪ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗ ꯃꯧ ꯑꯃꯒꯤ ꯃꯈꯨꯠꯇ ꯏꯃꯨꯡ ꯇꯨꯝꯃꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯔꯦꯗ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯊꯧꯕ ꯇꯞꯅ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯃꯥ ꯏꯆꯥꯅ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯁꯅꯨ ꯃꯣꯏꯒꯤ ꯊꯣꯛꯄ
ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯅꯤ ꯉꯝꯅꯕ ꯏꯆꯥ ꯑꯍꯜꯕ ꯂꯨꯍꯣꯡꯒꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ ꯂꯥꯛꯄ ꯇꯧꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯝꯐꯥ ꯏꯪ ꯇꯞꯄꯤ ꯃꯕꯨꯛ ꯐꯩ ꯁꯍꯔ ꯅꯤꯉꯣꯜꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯂꯩꯇꯦ ꯊꯛꯈꯥ ꯈꯪꯅ ꯆꯠꯂꯤ ꯃꯃꯥꯅ ꯀꯨꯞꯅ ꯇꯥꯛꯂꯛꯂꯕ ꯑꯣꯏꯕꯅ ꯃꯅꯦꯝ ꯃꯀꯨꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯂꯩꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥꯅ ꯏꯅꯥꯎ ꯁꯅꯥꯔꯩ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯁꯅꯥꯔꯩ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯑꯔꯨꯕ ꯅꯠꯇꯦꯗ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯥꯡꯒꯠꯂꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯆꯦꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯁꯅꯥꯔꯩ ꯃꯆꯤꯟꯒ ꯍꯥꯏꯔꯞ ꯄꯩꯔꯒ ꯀꯩꯅꯣꯗ ꯏꯆꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯗ ꯅꯥꯏ ꯍꯥꯏꯁꯤꯕꯣ ꯃꯅꯥꯎꯒꯤ ꯃꯇꯧꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯉꯥꯎꯕꯤꯌꯥ ꯑꯗꯨꯝꯅ ꯈꯟꯒꯅꯨꯅꯦ ꯏꯆꯦꯁꯦ ꯐꯤ ꯁꯨꯕꯁꯦ ꯊꯥꯗꯣꯛꯅꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦꯅ ꯍꯧꯒꯠꯂꯛꯄꯗ ꯀꯣꯛꯁꯦ ꯉꯥꯎꯔꯛꯄꯅꯤ ꯇꯨ ꯐꯤꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯣꯡꯕꯤꯔꯨꯔꯒꯦ ꯅꯨꯃꯤꯗꯥꯡꯗꯤ ꯏꯆꯦꯅ ꯊꯣꯡꯗꯧꯅꯤꯀꯣ ꯍꯣꯏꯅꯦ ꯊꯣꯡꯕꯤꯒꯦ ꯁꯅꯥꯔꯩꯁꯨ ꯍꯨꯠ ꯂꯩꯗꯨꯅ ꯆꯪꯈꯤ ꯃꯆꯤꯟꯗꯅ ꯍꯩꯈ꯭ꯔꯦ ꯅꯥꯁꯤꯟꯅꯕ ꯅꯧꯊꯁꯤꯟꯅꯕꯗꯤ ꯍꯩꯈ꯭ꯔꯕ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯅꯤ ꯍꯥꯏꯒꯦ ꯅꯣꯡꯃ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯂꯛꯄꯗ ꯈꯪꯗꯧꯅꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯨ ꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅ ꯂꯩ ꯈꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯇꯦꯡ ꯇꯧꯔꯤ ꯇꯝꯐꯥꯅ ꯊꯣꯡꯂꯕꯗꯤ ꯆꯥꯛꯈꯨꯝꯁꯤ ꯏꯆꯤꯛꯁꯤ ꯁꯅꯥꯔꯩꯅ ꯊꯣꯡꯂꯕꯗꯤ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯀꯥꯗꯅꯤ ꯏꯕꯥꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯣ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯪꯁꯤ ꯅꯨꯄꯥ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯏꯆꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯀꯅꯤ ꯇꯨꯡꯒꯤ ꯈꯔ ꯈꯟꯕꯅ ꯐꯩ ꯍꯥꯏꯕ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯦ ꯑꯗꯨꯒ ꯇꯨꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯂꯦꯞꯁꯤꯟꯅꯕ ꯇꯧꯁꯦꯕ ꯅꯨꯄꯥ ꯍꯧꯖꯤꯛ ꯃꯇꯝꯗ ꯄꯪꯕꯅ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯗꯧꯕ ꯂꯣꯏ ꯈꯟꯅꯔꯕꯅꯤ ꯑꯁ ꯅꯨꯄꯤ ꯃꯗꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦꯗ ꯏꯇꯩꯃꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯍꯥꯏꯗꯧꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯐꯖꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤನ ꯏꯃꯥ ꯄꯥꯕꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯗꯣꯏꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯅꯣꯏꯒꯤ ꯅꯇꯩꯃ ꯈꯣꯡꯗꯅ ꯆꯤꯛꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯏ ꯆꯥꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩ ꯃꯥꯒ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯦꯛ ꯇꯧꯔꯒ ꯅꯧꯊꯥꯁꯅꯗꯅ ꯑꯇꯣꯝꯕꯤꯁꯤꯅꯕꯨ ꯅꯨꯡꯁꯤꯠꯄꯨ ꯀꯨꯡ ꯍꯩꯅꯗꯕꯅ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯥ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯅꯪꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯒꯅ ꯅꯪ ꯍꯥꯟꯅ ꯍꯥꯏ ꯑꯗꯨꯒ ꯇꯨꯡꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯦ ꯑꯩ ꯁꯅꯥꯔꯩ ꯍꯔꯥꯎꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯅꯨꯡꯁꯤꯅꯤ ꯅꯪ ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯅ ꯀꯦꯠꯁꯤꯟꯅꯕ ꯅꯣꯛꯁꯤꯟꯅꯕ ꯌꯥꯗ꯭ꯔꯒꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯈꯩ ꯁꯨꯔꯨ ꯁꯤ ꯅꯠꯇ꯭ꯔꯣ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈꯤ ꯁꯅꯥꯔꯩ ꯃꯆꯦꯗ ꯈꯠꯅꯕ ꯇꯠꯇꯅ ꯍꯧꯏ ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯥꯟꯅꯔꯨꯕ ꯇꯧꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯏ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯐꯥ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ ꯁꯅꯥꯔꯩ ꯃꯁꯥꯐꯥꯎ ꯁꯦꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯐꯨ ꯎꯌꯥꯟꯒꯤ ꯏꯁꯝ ꯁꯝꯅꯔꯒ ꯃꯇꯧꯗꯨꯗ ꯇꯝꯐꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕꯤ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯁꯅꯥꯔꯩ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯆꯣꯡꯂꯒ ꯀꯩꯅꯣ ꯏꯆꯦ ꯎꯗ꯭ꯔꯣ ꯑꯩꯅ ꯇꯧꯏꯁꯦ ꯅꯔꯣꯟꯗꯒꯤ ꯑꯗꯨꯝꯅ ꯀꯅꯥꯅ ꯂꯧꯅꯒꯦ ꯅꯠꯇꯦ ꯅꯪꯅ ꯆꯥꯛꯈꯨꯝꯗꯒ ꯆꯪꯗꯅ ꯇꯧꯔꯤꯗꯣ ꯅꯪ ꯏꯔꯨꯖꯔꯕ꯭ꯔꯣ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯨꯗ꯭ꯔꯤ ꯂꯨꯅꯕ ꯏꯁꯤꯡꯅꯤ ꯊꯥꯡꯒꯠꯂꯤꯁꯦ ꯅꯤꯡꯊꯝꯊꯥꯒꯤ ꯑꯁꯨꯛ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯌꯤꯡꯕꯅꯒ ꯂꯨꯖꯕ ꯉꯝꯖꯗꯦ ꯇꯝꯐꯥ ꯁꯥꯎꯅ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯈꯣꯡꯒꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯔꯝꯕ ꯏꯃꯨꯡꯗ ꯏꯔꯨꯖꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯅꯣꯏꯅ ꯂꯣꯏꯅ ꯃꯥꯡꯊꯣꯛꯏꯁꯦ ꯅꯪ ꯏꯃꯥꯒ ꯄꯥꯕꯒꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣ ꯃꯣꯏꯅ ꯈꯟꯗꯣꯏꯁꯦ ꯍꯦ ꯏꯆꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯏ ꯃꯁꯤꯗ ꯏꯆꯦꯅ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯏꯁꯥꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯏꯔꯨꯖꯗꯅ ꯆꯥꯛꯁꯨ ꯊꯣꯡꯉꯤ ꯑꯩꯗꯤ ꯏꯔꯨꯖꯕ ꯇꯜꯂꯗꯤ ꯑꯩꯗꯤꯅꯦ ꯑꯗꯨꯝ ꯂꯨꯗꯕꯤꯗ ꯊꯣꯡꯉꯤ ꯇꯝꯐꯥ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯅꯍꯥꯟ ꯃꯈꯩ ꯇꯞꯊꯗꯨꯅ ꯂꯥꯛꯄ ꯇꯝꯐꯥ ꯁꯥꯎꯅꯤꯡꯅ ꯏꯁ ꯉꯝꯃꯤꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯪꯅ ꯏꯔꯨꯖꯗꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨꯅꯤꯅꯦ ꯏꯃꯥ ꯄꯥꯕ ꯅꯇꯩ ꯑꯇꯣꯝꯕ ꯃꯣꯏꯅ ꯆꯥꯔꯒ ꯊꯕꯛ ꯆꯠꯂꯤꯁꯦ ꯕꯦꯝꯃ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡ ꯑꯃꯥꯡꯁꯨ ꯈꯔ ꯈꯪꯉꯨꯅꯦ ꯏꯔꯨꯖꯗꯅ ꯊꯣꯡꯕ ꯆꯥꯛ ꯄꯤꯖꯩ ꯈꯪꯂꯛꯂꯒ ꯀꯩꯅꯣꯕ ꯏꯃꯨꯡꯁꯤ ꯇꯧꯔꯛꯇꯣꯏꯁꯤ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯏꯁ
ꯑꯩꯈꯣꯏ ꯏꯄꯥꯝꯗꯤ ꯑꯗꯨꯝ ꯇꯧꯏ ꯅꯣꯏꯒꯤ ꯂꯋꯥꯏꯁꯤ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯋꯥꯔꯕꯅꯤ ꯁꯛꯁꯨꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯊꯕꯛ ꯅꯨꯃꯤꯠ ꯇꯥꯔꯦ ꯊꯕꯛ ꯅꯪ ꯈꯛꯂꯣ ꯍꯥ ꯁꯥꯔ ꯅꯤꯉꯣꯜꯁꯦ ꯑꯩꯗꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯗꯧꯅ ꯇꯧꯖꯔꯛꯇꯦꯅꯦ ꯏꯃꯥ ꯏꯄꯥꯅ ꯁꯤ ꯁꯥ ꯍꯥꯏꯗꯅ ꯐꯖꯅ ꯃꯁꯥ ꯈꯥꯏꯅ ꯍꯥꯏꯕꯤꯗꯨꯅ ꯇꯥꯛꯄꯤꯔꯛꯏ ꯅꯪꯕꯨ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯌꯥꯝ ꯀꯥ ꯍꯦꯟꯒꯅꯨ ꯆꯠꯂꯣ ꯆꯐꯨ ꯌꯥꯟꯁꯦ ꯌꯥꯝ ꯊꯨꯅ ꯐꯦꯡꯉꯨꯁꯣ ꯏꯃꯥ ꯍꯣꯏꯅ ꯈꯪꯈ꯭ꯔꯗꯤ ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯅꯤ ꯁꯅꯥꯔꯩ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯃꯤꯒ ꯄꯜꯂ ꯉꯥꯡꯉꯤꯗꯣ ꯅꯪ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯍꯥ ꯁꯅꯥꯔꯩ ꯏꯒꯨ ꯈꯪꯗ ꯁꯥꯔꯤꯗꯣ ꯉꯁꯤ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯏꯊꯛ ꯊꯣꯡꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯅꯪꯅ ꯇꯧꯕ ꯈꯛꯅ ꯌꯥꯔꯅꯤ ꯁꯤꯔꯣ ꯐꯦꯡꯉꯣꯏ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨ ꯑꯔꯥꯛꯀ ꯀꯩꯗꯧꯕꯩ ꯐꯦꯡꯗꯣꯏꯕ ꯉꯝꯖꯔꯔꯣꯏ ꯇꯝꯐꯥ ꯁꯅꯥꯔꯩꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯅꯤꯛꯏ ꯂꯝꯀꯦꯠꯄꯤ ꯃꯧ ꯑꯣꯏꯔꯒ ꯀꯔꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯀꯅꯤ ꯈꯪꯗꯕꯤ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯃꯆꯨ ꯇꯥꯅ ꯇꯧꯅꯤ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯒ ꯁꯤꯖꯈꯣ ꯑꯗꯨꯅ ꯐꯅꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯗꯤ ꯅꯪ ꯁꯅꯥꯔꯩ ꯈꯥꯅꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯇꯝꯐꯥꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝ ꯐꯣꯏꯕ ꯍꯦꯛ ꯇꯧꯔꯛꯏ ꯇꯝꯐꯥꯅ ꯍꯦ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯊꯛꯈꯥ ꯈꯪꯗꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯅꯩꯊꯦꯛꯄ ꯇꯥꯔꯦꯅꯦꯀꯣ ꯅꯍꯥꯟ ꯃꯈꯩ ꯀꯩꯗꯧꯔꯨꯒꯕꯅꯣ ꯍꯥꯏꯗꯅ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯅꯪ ꯑꯩꯁꯦ ꯇꯨꯃꯤꯠ ꯀꯥꯡꯕꯩꯅ ꯎꯈꯤꯕꯒꯤ ꯋꯥꯅꯦꯕ ꯅꯨꯡꯉꯥꯏ ꯅꯪ ꯉꯁꯤ ꯁꯅꯥꯔꯩꯒ ꯆꯨꯔ ꯆꯨꯔ ꯅꯣꯏꯊꯠꯀꯦ ꯑꯁꯣꯝꯅ ꯑꯅꯤꯗꯨ ꯁꯝꯕꯨ ꯐꯣꯏꯅꯕꯋꯣ ꯈꯨꯇꯨꯝꯕꯨ ꯊꯤꯅꯕꯋꯣ ꯇꯧꯔꯤ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯜꯗꯨꯗ ꯍꯧꯅꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯅ ꯍꯩ ꯑꯝꯇ ꯊꯥꯗꯣꯛꯅꯧ ꯇꯥꯕ꯭ꯔꯥ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯃꯧ ꯑꯍꯜ ꯑꯇꯣꯝꯕꯤꯌꯥ ꯊꯧꯕꯅ ꯍꯧꯔꯛꯂꯕ꯭ꯔꯥ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯌꯥꯗ ꯍꯦꯛꯇ ꯋꯥꯏꯅꯕꯒꯤ ꯊꯕꯛꯁꯦ ꯃꯅꯦ ꯃꯀꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ ꯇꯝꯐꯥꯅ ꯍꯦꯛꯇ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯤ ꯁꯅꯥꯔꯩ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡꯂꯁꯦ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯏꯔꯨꯖꯗꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯗ ꯄꯤꯖꯔꯤꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯦ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯃꯃꯥ ꯁꯤꯗꯤ ꯈꯔ ꯋꯥꯔꯛꯑꯁꯅꯨ ꯍꯦꯃꯜ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯈꯣꯏꯃꯨꯅ ꯏꯇꯩꯃ ꯑꯁ ꯑꯩ ꯅꯨꯄꯤꯁꯤ ꯐꯣꯂꯥ ꯆꯥꯔꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯁꯤ ꯃꯤꯇꯩꯃ ꯁꯅꯥꯔꯩ ꯀꯞꯂꯒ ꯍꯤꯡꯆꯥꯕꯤ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯣ ꯍꯥ ꯃꯤ ꯃꯁꯤꯡꯗ ꯀꯅꯥꯅ ꯐꯨꯅꯒꯦ ꯑꯌꯣ ꯄꯨꯛꯇꯦꯛꯇꯦ ꯁꯝꯒꯁꯤ ꯂꯣꯏ ꯀꯦꯜꯂꯦ ꯇꯝꯐꯥ ꯐꯨꯔꯤꯕꯗꯨ ꯇꯣꯛꯂꯒ ꯏꯃꯥ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯃꯧ ꯋꯥꯐꯝ ꯈꯔꯇ ꯍꯥꯏꯖꯒꯦ ꯅꯃꯧ ꯁꯍꯔ ꯅꯤꯉꯣꯜꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯅ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯏ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯀꯗꯕ ꯂꯤꯆꯠ ꯄꯨꯝꯕ ꯏꯃꯥꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯛꯏ ꯑꯃꯥꯡ ꯑꯁꯦꯡꯅꯆꯤꯡꯕ ꯄꯨꯝꯕ ꯈꯪꯍꯜꯂꯛꯏ ꯑꯁꯨꯛ ꯁꯦꯡꯅ ꯑꯩꯅ ꯄꯥꯟꯖꯔꯤꯕꯁꯤꯗ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯤꯆꯠ ꯆꯠꯄꯗꯤ ꯅꯃꯧ ꯑꯩꯅ ꯌꯥꯔꯣꯏ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯏꯔꯨꯖꯗꯅ ꯆꯥꯛꯈꯨꯝꯁꯤꯗ ꯄꯪꯆꯪꯗ ꯆꯪꯂꯤꯕ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯂꯤꯕ ꯏꯃꯥ ꯃꯁꯦ ꯏꯃꯥ ꯍꯣꯏ ꯈꯪꯕꯤꯗꯕ꯭ꯔꯥ ꯃꯥꯅ ꯁꯨꯝꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯀꯔꯤ ꯃꯪꯒꯣꯜꯅꯣ ꯑꯣꯏꯗꯣꯏꯁꯦ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯅ ꯁꯨꯝꯍꯜꯂꯒ ꯂꯥꯛꯄꯅꯤ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯏꯊꯛꯁꯤꯗ ꯅꯦꯠꯂꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯅꯃꯧꯅ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯂꯤꯆꯠꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯃꯧ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯖꯔꯒꯦ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕꯁꯨ ꯄꯥꯝꯗꯦ ꯏꯀꯥꯏꯖꯩ ꯅꯣꯡꯃꯇ ꯑꯩ ꯃꯤꯉꯣꯟꯗ ꯋꯥ ꯀꯟꯅ ꯐꯥꯎꯕ ꯉꯥꯡꯖꯔꯛꯇ꯭ꯔꯤꯕ ꯇꯝꯐꯥ ꯁꯅꯥꯅꯤ ꯇꯣꯝꯕꯤ ꯃꯃꯧꯒꯤ ꯋꯥꯐꯝꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯑꯇꯣꯝꯕꯤꯌꯥ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯑꯃ ꯌꯥꯔꯕꯅꯤ ꯅꯪꯅ ꯌꯨꯝꯗ ꯀꯦꯅ ꯂꯩꯔꯛꯄꯒꯤ ꯍꯩꯅꯕꯤꯗꯣ ꯃꯐꯝꯁꯤꯗ ꯇꯧꯒꯅꯨꯅꯦ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯃꯧꯒꯤ ꯃꯈꯨꯠꯇ ꯏꯃꯨꯡꯗꯨꯃ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪ ꯑꯃꯅ ꯍꯦꯛ ꯁꯣꯏꯔꯛꯄꯗ ꯏꯃꯨꯡꯗꯨꯃ ꯁꯣꯏꯔꯛꯀꯗꯧꯔꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯨꯅꯤ ꯅꯪ ꯈꯝꯕ ꯈꯣꯏꯃꯨ ꯑꯅꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯋꯥꯒꯝꯇ ꯉꯥꯡꯂꯛꯇ꯭ꯔꯤ ꯈꯣꯏꯃꯨꯗꯤ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠꯁꯤꯗ ꯁꯅꯥꯔꯩ ꯃꯅꯦꯝ ꯃꯆꯦꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥꯒꯤ ꯐꯅꯕꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯌꯦꯡꯁꯤꯟꯕꯒꯤꯅꯤ ꯈꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯂꯣꯏꯅ ꯑꯃꯠꯇ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯉꯁꯤꯗꯒꯤ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯇꯣꯈꯥꯏꯅ ꯆꯥꯔꯅꯤ ꯑꯩꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯏ ꯅꯨꯄꯥ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯁꯤꯜꯂꯣ ꯊꯧꯕ ꯇꯣꯝꯕꯤ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯊꯧꯕꯅ ꯈꯥꯝꯃꯨꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯇꯣꯝꯕꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯥꯛꯈꯨꯝꯗꯒꯤ ꯑꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ ꯈꯣꯏꯃꯨ ꯁꯅꯥꯔꯩ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯈꯣꯏꯃꯨ ꯋꯥ ꯑꯝꯇ ꯍꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯃꯥꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯃ ꯁꯦꯝꯗꯨꯅ ꯇꯣꯈꯥꯏꯅ ꯆꯥꯔꯝꯃꯤ ꯇꯣꯈꯥꯏꯅ ꯍꯦꯛ ꯆꯥꯈꯤꯕꯗꯒꯤ ꯁꯅꯥꯔꯩ ꯅꯨꯃꯤꯠꯅ ꯅꯜꯂꯒ ꯍꯧꯒꯠꯂꯛꯂꯒ ꯏꯔꯨ ꯂꯨꯖꯕ ꯂꯨꯖꯗꯕ ꯆꯥꯛ ꯊꯣꯡꯒꯠꯈꯤꯅꯤ
ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯁꯅꯥꯔꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯂꯤꯆꯠꯇ ꯄꯦꯟꯖꯕ ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯕꯗ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯧꯕꯗꯒꯤ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ ꯅꯤꯡꯊꯦꯝ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯠꯂꯣ ꯑꯩ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯋꯥꯔꯛꯇꯕꯤ ꯃꯆꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯋꯥꯔꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯜꯂꯣ ꯍꯌꯦꯡ ꯑꯩ ꯁꯣꯏꯗꯅ ꯅꯃꯥꯒ ꯂꯥꯛꯂꯒꯦ ꯍꯣꯏ ꯕꯥꯕꯥ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯊꯤꯖꯔꯛꯄꯅꯤ ꯈꯣꯏꯃꯨꯁꯨ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯇꯧꯔꯦ ꯎꯊꯧꯅ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯊꯧꯕ ꯇꯣꯝꯕꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨꯝꯁꯤꯗ ꯃꯥꯅ ꯉꯝꯅ ꯆꯠꯄꯗꯨꯒꯤ ꯍꯩꯅꯕꯤꯅꯤ ꯇꯧꯔꯨꯔꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯁꯥꯈꯤꯅ ꯐꯅꯁꯨ ꯍꯥꯏ ꯌꯥꯗꯦ ꯐꯅ ꯌꯥꯝꯅ ꯇꯥꯛꯏ ꯂꯧꯗꯦ ꯍꯨꯏ ꯉꯥꯎꯔꯒ ꯍꯨꯏꯕꯨ ꯊꯤ ꯁꯟ ꯉꯥꯎꯔꯒ ꯁꯟꯕꯨ ꯊꯤ ꯍꯥꯏꯗꯅ ꯏꯆꯥꯅ ꯐꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯊꯤꯔꯛꯏ ꯑꯩꯗꯤ ꯕꯀꯣ ꯑꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯟꯇꯥꯅ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯃꯧ ꯑꯍꯜ ꯇꯝꯐꯥ ꯃꯪꯒꯣꯜꯗ ꯍꯪꯒꯥꯝꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯀꯧꯊꯣꯛꯏ ꯃꯅꯥꯎꯅꯨꯄꯥ ꯈꯣꯏꯃꯨꯗ ꯍꯥꯏꯍꯟꯗꯨꯅ ꯁꯅꯥꯔꯩꯕꯨꯁꯨ ꯀꯧꯊꯣꯛꯍꯜꯂꯤ ꯁꯅꯥꯔꯩ ꯇꯨꯝꯂꯨꯕꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯊꯣꯛꯂꯛꯏ ꯃꯥꯗꯤ ꯃꯃꯥꯈꯛ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯃꯄꯥꯁꯨ ꯌꯥꯎꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯥꯗꯣ ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯆꯪꯂꯛꯇꯨꯅ ꯂꯦꯞꯄꯤ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯃꯁꯤꯡ ꯐꯠꯇꯕ ꯅꯤꯡꯊꯦꯝ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯖꯤꯜꯂꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯅꯪ ꯐꯠꯇꯕꯅ ꯑꯩꯈꯣꯏꯁꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯣ ꯈꯣꯏꯃꯨꯅ ꯉꯔꯥꯡ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯤꯡꯊꯦꯝꯅ ꯅꯪꯒꯤ ꯂꯤꯆꯠ ꯍꯣꯡꯗꯣꯛꯇ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕ ꯌꯨꯝꯗꯨꯗ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯑꯁꯨꯛ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯀꯦꯠꯄꯤ ꯅꯪ ꯏꯄꯥꯒꯤ ꯏꯒꯨꯜ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ ꯍꯥ ꯏꯄꯥꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯟꯅ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯏꯆꯥꯅ ꯁꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯅꯦ ꯁꯅꯥꯔꯩ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯉꯥꯡꯗꯦ ꯈꯣꯏꯃꯨ ꯈꯝꯕ ꯇꯣꯝꯕꯤ ꯊꯧꯕ ꯇꯝꯐꯥꯁꯨ ꯀꯦꯝ ꯍꯥꯏꯔꯨꯗ꯭ꯔꯦ ꯁꯥꯈꯤꯅ ꯅꯪꯕꯨ ꯏꯃꯥꯅ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯪꯕꯨ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯅꯆꯦꯒ ꯄꯨꯟꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯅꯤꯗꯅ ꯂꯥꯏꯗꯨ ꯀꯠꯇꯅ ꯑꯍꯜ ꯑꯅꯤꯒꯤ ꯁꯦꯕꯥ ꯅꯨꯡ ꯑꯗꯒꯤ ꯆꯥ ꯅꯨꯡ ꯂꯣꯜꯂꯒ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯅꯆꯦꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯒꯦꯅꯦ ꯊꯣꯏꯕꯤ ꯅꯅꯦꯝꯅ ꯀꯨ ꯍꯥꯏꯔꯦ ꯃꯃꯧꯕꯨ ꯑꯣꯠꯄ ꯇꯩꯕ ꯇꯧꯕꯁꯨ ꯅꯠꯇꯕ ꯅꯄꯨꯔꯣꯏꯕ ꯍꯥꯏꯁꯤꯁꯨꯅꯦ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯄꯨꯔꯣꯏꯕꯗ ꯑꯃꯥꯡꯕ ꯄꯣꯠ ꯆꯩ ꯄꯤꯖꯔꯒ ꯀꯩ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯔꯛꯀꯅꯤ ꯍꯥ ꯏꯃꯥ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗꯤ ꯌꯦꯡꯉꯨ ꯉꯁꯤꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯇꯨꯝꯕ ꯐꯥꯎ ꯍꯧꯒꯠꯂꯝꯗꯦ ꯁꯤꯗꯕꯨ ꯀꯔꯝꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯦꯞꯄ ꯉꯝꯒꯅꯤ ꯅꯤꯡꯊꯦꯝꯅ ꯉꯥꯡꯉꯨ ꯁꯥꯗ ꯋꯥ ꯍꯥꯏꯔꯒ ꯀꯔꯤ ꯈꯪꯒꯅꯤ ꯏꯀꯥꯏꯕ ꯈꯪꯉꯔꯣꯏ ꯍꯥꯏꯗꯅ ꯈꯪꯗ꯭ꯔꯕ ꯃꯤꯅꯕꯨ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯒꯦ ꯊꯧꯕꯅ ꯇꯥꯗ ꯑꯃꯨꯛꯇ ꯁꯥꯎꯕꯗꯣ ꯍꯟꯊꯕꯤꯌꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯃꯁꯥꯅ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤꯗ ꯑꯩꯗꯤ ꯏꯃꯧ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯑꯃꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯗꯦ ꯏꯆꯥ ꯑꯅꯤꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯄꯨꯔꯛꯂꯕ ꯏꯃꯧ ꯑꯅꯤꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯣꯟ ꯑꯀꯟꯕꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯤ ꯏꯅꯝꯃ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯁꯅꯤ ꯑꯁꯥꯎꯕꯁꯤꯡꯗꯣ ꯐꯊꯗꯨꯅ ꯉꯁꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯁꯅꯥꯔꯩ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯋꯥꯈꯜꯁꯨ ꯈꯟꯊꯔꯛꯇꯨꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯇꯨꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯈꯩ ꯀꯞꯂꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯣꯟꯅꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯑꯁꯨꯝꯅ ꯃꯆꯥ ꯃꯃꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯂꯕ ꯑꯍꯜꯁꯤꯡꯗꯨꯁꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯤ ꯂꯥꯡꯂꯨꯔꯕ ꯏꯃꯨꯡ ꯑꯗꯨ ꯉꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯗꯨꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ